Online Manipur YouTube channel swing birbu mayam pum nang pu amuk hana taram noksari han badayam namaru iba pawam update thamjage sugnuda kuki militant sing na landarak pada kunja ama sire aduga amana sokle kuki khulai paiba sing na sugnuda leptana landarak pada kunja ama bom amadi nongmai makhol tabada BP stroke tawbadagi sire aduga khulngak pa amana bom mache na pan badagi Sokle, laikidra mi edu ki maming moirang them Nanda Kumar sahi humpu kawi sugnu moirang them laikai degini haidi aduga ngarang numidang moiram kuki militant sing nakablok pa bom ama pokai beda khulngak pa ama su bom maset na panduna sokle adu bo thoina kudung tiningai di oidre haidi mayam aduga mathangi update asina kangla paudagi editorial kalam dagi lokhuchage lan ngak pa yaudaba community sing mireibak macha chin kuki jo terrorist sing na manipur landarak liba si mitai khakta inthok loidabani mitai khakta na lan ngak pa lan thengna ba amadi hiekna ba sing laksin na ba hona riba asda lamdam asda mahusa dagi punna hingminar ba yel humini haiba sing amadi khundar ba mi sing pumna makna manipur gi apun bagi saktam ngak minda phamthogi manipur gi apun ba saktam thugai na ba hona rukpada mitai khakta na ngak kadabani na tragang lan thengna kadabani haiba tar ba de lamdam asda khundari ba lamdam asda leiba natragana hingbagi mathau tade haina lawpham thagi landa rakhiba singna akakna ba miyoi kanglup ama khagda atamna hatpa tupagi thabuk sa tharakpa matamda miyoi kanglup adu khagda ta inthokpa tarabadi laiminari ba miyoi sing adu su criminalism gi lawtu nobadi yaubani haina lawpham thagi loina makhoi sing adu dagi mitop sing section pham thagi makhoi sing adu manipur bu maramdamni haibagi wakhal chendaba lamdam asigi miyam dagi I chupaga hingani khanba apikpa wakhalon chenba khuraki in lai saba sing ni lawpham thagi miram dagi lak pa mi khuzuk kharna manipur gi apun bagi saktam thugaina balanda duna mitai khakta nongmai singdun onse duna mitai muthatna ba hotna ba atai kanglup ki mi singna kumhai yengduna laibagi nunggi oiba maram ama laifam thogi mapal laiba ki terrorist singna manipur thugaina balanda rakpada lamdam asida laiba ku kina taba community kuntra hen ba amadi atai nan manipuri sing khudam oina marwari deshwali punjabi bihari na sing basingna lan ngak pada yaudabagi maram kari kino haibadu kanglup sing asigi mai kai digi sengdok pham thogi makhoi sing asigi marakta lam leiduna khundaba amadi lalolitik tawduna miyam dagi maman hengatna lawduna I chupagi thabuk sathari mastana tana mapalam dagi sanglakpa mi sing ni yelhung mi mitei sing dagi masing henbagi watok chu leiribani isam samna hairbada lamdam asigi yelhung mi mitei sing dagi mitop na masing henduna mitop sing maram damda minority ta duna mitop kumna pidon na hingna pa horakhiba asi khudong chawa lauduna illegal migrants sing na chin kuki zo narco terrorist sing na lamdam asi gapun basaktam thugairaga makhoi gi to oiba to khaiba lebak tron laingak ama semna balandara kibani makhoi sing asina manipur da christian state ama semna balandara liba asi atop meeting ama da religious warfare ni haina lawbasu yai lamdam asi da leiduna lalon itik amadi tongan tongan ba sinfam da thabuk tawriba mito biancha sing na manipur landar liba asi gi mayokta lepham thogi haibadu khangna protest tawdaba tarbadi lan gi maisrang mayokna dringai nasana khangna lamdam asi thadok tuna naramdam da hankibana nakhoi gi achumba khongthang oigani khali lan haibasi lan ni masida sum aran khangdana angam tanarakpada nakhoi gi punsida makhal makha kaya gi awab mayokna loi heiningai leite midai singna mafrup amadi miyam gi punsi kanana balan thengna riba sida landarak liba singi maikei digi ka henba mihat mi pungi thawung chatharakpada atai kanglup ki punsi amasung lanthum ngak senba ngamlak tabi yai matamada the majority community mitei singna big brother gi role labo ngam hodabadagi mitei singda aran ba charge tawuk loi heningai leite maram asing asi leibana lamdam asita mapal lamdagi laktuna khunda leita duna leibana tragana lalon itik tawduna hingliba mi khudimukna landarak liba singi mayokta lepa ngamluidaba leirabadi leibak thiba thodok sing mayokna dringai mongoina lamdam asi thadoktuna naramdam da hankiraba phire perform thoktabra masigi matang da lamdam asigi CSO sing maru ina lenga ki maikai digi lokhat form thokpa thabuk sing lokhatna ba thuba da mideng singphom thogi loina lantheng asida yauduna kumhai yengduna leiriba community khuding ki miyoi kanglup singna manipuri thugaina balandara ki basingi mayokta leptuna lantheng naba yaufam thokprana tagana yaufam thoktabra haibadugi phire miyam da lauthogu manipur kanbada yauba ngamloidaba leirabadi nakhoi gi naramdam da hannabugi phire lokfam thoktabra haibasini manipur khundaminar ba community singna manipuri yapon basaktam thugaina balandara liba asida kumhai yengduna leibagi nangi oiba wakhalon kari leibagi no haibadu nainaningai oi video asi yang bibagi damakta mayam pum nongpu amuka hana thakachari anobu update ki damakta online manipur YouTube channel asi bunuk si video subscribe to biram thank you